ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯣꯀꯣꯃꯤꯅ 𝐍𝐂 ꯕꯦꯔꯤꯀꯦꯗ ꯂꯧꯊꯣꯛꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ, ꯃꯣꯛ ꯕꯣꯝꯕ, ꯔꯕꯔ ꯕꯨꯂꯦꯠ, ꯅꯣꯡꯃꯩ ꯔꯥꯎꯟ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯀꯥꯞꯈ꯭ꯔꯦ꯫ ꯄꯥꯎꯃꯤ ꯑꯃ ꯅꯨꯄꯤ ꯀꯌꯥ ꯌꯥꯎꯅ ꯃꯤꯑꯣꯏ 25ꯗꯒꯤ ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ꯫ ꯑꯃꯗꯤ ꯀꯣꯀꯣꯃꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯕꯦꯔꯤꯀꯦꯗ ꯂꯧꯊꯣꯛꯄꯒꯤ ꯈꯣꯡꯖꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 4ꯗ ꯍꯦꯟꯅ ꯀꯟꯈꯠꯈ꯭ꯔꯦ꯫ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥ ꯁꯅꯥꯁꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯔꯁꯅꯦꯜꯁꯤꯡꯅ 𝐍𝐂 ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯗꯤ ꯔꯕꯔ ꯕꯨꯂꯦꯠ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯀꯥꯞꯁꯤꯟꯗꯨꯅ ꯇꯥꯟꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯄꯤ ꯀꯌꯥ ꯌꯥꯎꯅ ꯃꯤꯑꯣꯏ 25 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯔꯥꯐ ꯑꯃꯁꯨꯡ ꯀꯨꯃꯥꯎꯟ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯁꯨ ꯑꯍꯥꯡꯕꯗ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯦꯟꯑꯥꯏꯒꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯂꯥꯏꯀꯥꯟꯇ ꯌꯥꯎꯔꯤ꯫ ꯃꯍꯥꯛ 𝐍𝐂 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯞꯂꯛꯄ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯅ ꯃꯈꯨꯠꯇ ꯄꯥꯟꯕꯗꯒꯤ ꯁꯣꯛꯄꯅꯤ꯫ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯗꯤ ꯔꯕꯔ ꯕꯨꯂꯦꯠꯅ ꯄꯥꯟꯕꯅꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯇꯨꯅ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯄꯥꯎ ꯄꯤꯔꯛꯂꯤ꯫ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯝꯂꯤꯕ ꯕꯦꯔꯤꯀꯦꯗ ꯅꯝꯗꯨꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈꯤꯕꯗꯒꯤ ꯑꯍꯥꯟꯕꯗ ꯃꯤ ꯌꯥꯝꯅ ꯄꯨꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯤ ꯄꯨꯟꯅꯕ ꯉꯥꯏꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯈꯤꯕꯅ ꯈꯣꯡꯖꯪ ꯑꯗꯨ ꯈꯔ ꯊꯦꯡꯊꯈꯤ꯫ ꯀꯣꯟꯅ ꯃꯤ ꯌꯥꯝꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯕꯗ ꯀ꯭ꯋꯥꯛꯇꯥꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯄꯔꯁꯅꯦꯜꯁꯤꯡꯅ ꯕꯦꯔꯤꯀꯦꯗ ꯊꯝꯗꯨꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯀ꯭ꯋꯥꯛꯇꯥ ꯕꯖꯥꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄꯗ ꯄꯨꯂꯤꯁꯅ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯅꯕ ꯋꯥꯔꯅꯤꯡ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯗꯤ ꯔꯕꯔ ꯕꯨꯂꯦꯠ ꯀꯥꯞꯄ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯀ꯭ꯋꯥꯛꯇꯥ ꯂꯥꯟꯊꯣꯛꯇꯨꯅ 𝐍𝐂 ꯆꯪꯁꯤꯟꯕ ꯍꯧꯈꯤ꯫ 𝐍𝐂 ꯃꯁꯤꯡ ꯌꯥꯝꯂꯕ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ (ꯔꯥꯐꯀꯤ) ꯄꯔꯁꯅꯦꯜꯁꯤꯡꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯂꯝꯕꯤꯗ ꯐꯩꯅ ꯊꯠꯆꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯇꯨꯡꯗ ꯑꯦꯁꯄꯤꯅ ꯃꯤꯌꯥꯝꯕꯨ ꯊꯤꯡꯂꯤꯕ ꯔꯥꯐ ꯀꯥꯡꯕꯨꯒ ꯋꯥꯔꯤ ꯁꯥꯅꯈꯤꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ꯫ ꯀꯣꯟꯅ ꯀꯣꯀꯣꯃꯤꯒꯤ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯌꯥꯎꯅ ꯃꯤꯍꯨꯠ 5 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯣꯔꯕꯨꯡ ꯃꯅꯨꯡꯗ ꯆꯪꯂꯒ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯍꯥꯏꯅ ꯄꯨꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯑꯌꯥꯛꯄ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯔꯛꯇ ꯈꯣꯏꯁꯥꯎꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯈꯛꯇꯪ ꯄꯨꯟꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯆꯪꯒꯅꯤ ꯄꯨꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯆꯪꯒꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯏꯍꯧ ꯍꯧꯔꯛꯇꯨꯅ ꯂꯩꯔꯤꯕ ꯇꯤꯡꯈꯪ ꯇꯔꯥꯒꯤ ꯕꯦꯔꯤꯀꯦꯗ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯅꯣꯝꯕ ꯍꯧꯔꯛꯄꯗꯒꯤ ꯔꯥꯐ ꯀꯨꯃꯥꯎꯟ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯂꯛꯇꯕꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯗꯤ ꯔꯕꯔ ꯕꯨꯂꯦꯠ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯁꯦꯡꯕ ꯅꯣꯡꯃꯩ ꯃꯔꯨꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯥꯞꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯌꯥꯝ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤ꯫ 𝐍𝐂 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯣꯔꯕꯨꯡꯗ ꯃꯩꯇꯩ ꯆꯪꯍꯟꯕ ꯌꯥꯗꯅ ꯊꯝꯂꯤꯕ ꯕꯦꯔꯤꯀꯦꯗ ꯂꯧꯊꯣꯛꯅꯕ ꯀꯣꯀꯣꯃꯤꯅ ꯉꯁꯤ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯗꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯀꯣꯃꯤꯗ ꯍꯥꯟꯅꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯗꯤꯑꯥꯏꯄꯤꯑꯥꯔꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯊꯨꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯑꯦꯁ. ꯔꯟꯖꯟ ꯑꯃꯁꯨꯡ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯤ.ꯍꯩꯆ. ꯕꯁꯟꯇꯅ ꯀꯣꯀꯣꯃꯤꯗ ꯈꯣꯡꯖꯪ ꯍꯟꯗꯣꯛꯄꯤꯅꯕ ꯑꯄꯤꯜ ꯇꯧꯈꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯔꯟꯖꯟꯅ ꯍꯥꯏꯈꯤ ꯕꯦꯔꯤꯀꯦꯗ ꯑꯌꯥꯝꯕꯗꯤ ꯂꯩꯉꯥꯛꯅ ꯍꯥꯟꯅ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯇꯣꯔꯕꯨꯡꯗ ꯂꯩꯔꯝꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ 700 ꯂꯣꯝꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯑꯇꯤꯛ ꯑꯀꯥꯏ ꯊꯣꯛꯇꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯑꯃ ꯇꯧꯖꯔꯤꯕꯒꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 6, 2023ꯗ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯒ ꯂꯩꯕ ꯇꯣꯔꯕꯨꯡꯗ ꯃꯤꯒꯤ ꯕꯦꯔꯤꯀꯦꯗ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯗꯅ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯕꯤꯅꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯍꯧꯖꯤꯛ ꯕꯦꯔꯤꯀꯦꯗꯁꯤ ꯑꯌꯥꯝꯕꯅꯁꯨ ꯔꯤꯃꯨꯚ ꯇꯧꯈ꯭ꯔꯕꯅꯤ꯫
Tampaki District Mari Imphal East, Imphal West, Thoubal amadi Bishnupur Districta numit khudingi ayuk pung 5 dagi nungthal pung 3 fauba curfew komthoklamba adu ngasi September 3 kyoina pamdaba thodok sing tholakpa yai haina chingnabat leibadagi hariba district sing asida CRPC gi under section 144 1973 gi makhada atingba thamle haina lautokhrei District Magistrate Imphal East Kubantham Daina amasung Additional District Magistrate Imphal West Dr. N Johnson Maitai ani nasu cherol amangarang thokpagal loinana ngasi ayuk anganbadagi Greater Imphal gi akoibada security gi ahenba jaksin thorang lokhatpa hokhrei aikhoigi paumina tongan ba mafam singda chatuna yengsilubada Imphal gi maru oiba junction sing Kaisampa Junction Chingmairong khongnang ani karak konung mamang turning point lamlong kaithel na chingba mafam singda achat awok sing check tobagi thabak kankhatkrei gari achoba singda tinjai glass napsanduna thorakpa sing khamduna lokthokpagi thabak chu sathari adubu nongmada changdraba yadraba potlam sing puba ana laying ising electricity PHED petrol pumps school college Municipality Press and Electronic Media Court ki thabak thoram yauna airport ki passenger singdadi athengba asi komthoklei ngasi gi chathakiba curfew na lamdam asigi mahausa gi punsida chauna akaiba pk inter district fauna ba passenger puba gari sing chena khide kaithel sing hangna khide school college hangna rabasu mahiroi kaba ki chang nemkhi curfew matamda curfew tugai bidaba gari thoki raiba isina usina adu madumna curfew matamda thoki rapagi maramado koigi reasonable ground koidragadi medical ground da ana yeki chatpa aduga duty chathok se essential service amadi school college ka kibai chai so sing thok chatpa so reasonable ground koi na verify tawjagani aduga banna taba khaidoni adu so curfew violator amani haraga koina detain tawjagani warong biroi Haukiba May Kunhumdogi Numidang Pung Taramathoi Taba Matamda Moirang Isigi Manung Chanba Tronglaubi Makha Guru Khana Tronglaubi Awang Malom Lekai Amasung Tronglaubi Awang Maningda Kukim Litan Singna Maitegi Yung Kunmathoi Tumna Mai Thakibadagi Yung Kuntra Taruki Miyoi Chani Gamanga Lanchena Duna Tongan Ba Club Sing Maira Paibi Amadi Khangna Chanabaki Changjafam Lautuna Hingde July Tarada Mari Leinaba Manipur Lengak Amadi DC da Makoigi Leifam Ama Pibina Ba Hijack Krabasu AC Asiki MLA na Chengchak Pochai Kharapira Krabasu Chapchaba Tabak Amata Tobirak Tabagi Mayokta Rails Affected Family Forum RAFF Tronglaubi na Fiendaba Phongtok Tuna Ngasi Wakat Mifam Phamkrei Mifam Aduda Sergyara Duna M Pramesorin Hai Mama oibi kyana machasngi awat apapi ba ngamlaktaba haibasi sofam nompham leitabagini miyamna thengnari ba awaba sida local MLA atopa mioi khara na mateng panglakli ba asina pen thoklabasu kham thengna awaba mayoknare masina hingba yaroi dabana athuba matamda aikhoigi hingna ba lambi piu aikhoi puna hingna ba camp hangbiu haiki Tungda forum asigi Vice President Modumangol na haikibada awaba taraba kangau naraba miyoi kya sibu matam kharada oirasu punna lainaba sinbiu aikhoi bu nauna lainaba lambi paliba lengak asna sinbiu aikhoi gi hojik relief camp pango haban na aikhoi na hakibu matam relief camp ha aikhoi akan sida hangba tinthak de haina haibase relief camp hangbidragasu apun bagi trongaw wi harba lamdam se ipai cha isil dinau aigi khoi tari bam sida aikhoi gi apun bagi karigumba kama lawiraga kendra sigi MLA alegi manipur di chief sina thoksin tharang tawbire ka sangba yadu hokang di hambiu aikhoi awaba se
ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯌꯥꯝ ꯋꯥꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯅꯕ ꯂꯝꯕꯤꯗꯣ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯑꯩ ꯊꯝꯖꯔꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯥ 4 ꯐꯥꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯃꯔꯝꯗꯝꯗ ꯍꯟꯖꯤꯜꯍꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ, ꯑꯊꯨꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯄꯣꯛꯅꯐꯝ ꯏꯔꯩꯀꯥꯏ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯀꯣꯟꯊꯧꯖꯝ ꯃꯈꯥꯈꯥꯕꯝ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯗꯤꯁꯤ ꯏꯝꯐꯥꯜ ꯋꯦꯁ, ꯗꯤꯄꯤꯁꯤ ꯁꯤꯏꯑꯣ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ ꯕꯤꯗꯤꯑꯣ ꯄꯥꯠꯁꯣꯏꯅ MG ꯅꯔꯦꯒꯥꯒꯤ ꯃꯈꯥꯗ ꯖꯣꯕ ꯀꯥꯔꯗ ꯄꯤꯕꯤꯗꯨꯅ ꯊꯕꯛ ꯁꯨꯍꯟꯕꯤꯔꯦ ꯑꯃꯗꯤ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯈꯨꯠꯁꯨꯃꯜꯁꯨ ꯐꯪꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯨ ꯄꯤꯕꯤꯅꯕꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯀꯣꯟꯊꯧꯖꯝ GPꯒꯤ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯀꯦꯝꯞ ꯑꯁꯤꯒꯤ ꯀꯃꯤꯇꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯆꯤꯡꯗ ꯆꯤꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯑꯆꯦꯠꯄ ꯋꯥꯔꯦꯞ ꯑꯃ ꯂꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯋꯥꯏꯃꯤꯔꯥꯜ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯏꯃꯥꯁꯤꯡꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯋꯥꯏꯃꯤꯔꯥꯜ ꯋꯨꯃꯦꯟꯁ ꯋꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪꯒꯤ ꯉꯁꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯈꯨꯔꯥꯏ ꯊꯥꯡꯖꯝ ꯂꯩꯀꯥꯏꯗꯒꯤ ꯂꯧꯔꯦꯝꯕꯝ ꯑꯣꯡꯕꯤ ꯁꯆꯤꯔꯥꯅꯤ ꯑꯃꯗꯤ ꯎꯁꯝ ꯑꯣꯡꯕꯤ ꯔꯥꯗꯥꯃꯅꯤ ꯑꯅꯤꯅ ꯁꯦꯞꯇꯦꯝꯕꯔ 4ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯤ ꯂꯧꯔꯦꯝꯕꯝ ꯁꯆꯤꯔꯥꯅꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯀꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯨꯞꯁꯤꯡꯅ ꯃꯆꯣꯏ ꯇꯥꯗꯨꯅ ꯂꯥꯟ ꯊꯦꯡꯅꯔꯕꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯊꯣꯛꯂꯛꯈꯤꯒꯅꯤ꯫ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯧꯁꯥꯗꯅ ꯂꯩꯔꯤꯕꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯇꯝ ꯆꯥꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯁꯦꯞꯇꯦꯝꯕꯔ 8ꯇ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯄꯨꯟꯒꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ CSOꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯁꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯀꯟꯕꯒꯤ ꯐꯤꯕꯝꯗ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯈꯣꯡꯖꯪꯁꯨ ꯆꯪꯁꯤꯜꯂꯛꯈꯤꯅꯦꯕ꯫ ꯑꯗꯨꯒ ꯇꯧꯕꯗꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯜꯂꯤꯁꯦ ꯅꯍꯥ ꯑꯝꯇ ꯌꯥꯎꯄꯣꯠꯇꯦ, ꯑꯍꯟ ꯉꯥꯛꯇꯅꯤ ꯑꯅꯝꯕꯅ꯫ ꯑꯍꯟꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ, ꯏꯃꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯂꯩꯕꯥꯛ ꯄꯥꯏꯔꯤꯕ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯣꯏ ꯍꯨꯝꯐꯨꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯒ ꯉꯁꯤꯐꯥꯎ ꯍꯪꯉꯕ ꯂꯩꯇꯦꯕ꯫ ꯃꯣꯏꯅ ꯈꯜꯂꯤ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯁꯤꯒꯦ ꯁꯤꯖꯁꯅꯨ, ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏ ꯐꯝꯁꯦ ꯀꯣꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯣꯟ ꯂꯩꯔꯒ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯃꯤꯠꯁꯤꯗꯗꯤ ꯀꯣꯜꯂꯦꯅ ꯂꯧꯔꯦ ꯑꯩꯈꯣꯏ꯫ ꯑꯗꯨꯅ ꯃꯣꯏꯁꯦ ꯊꯕꯛꯁꯦ ꯐꯖꯅ ꯑꯝꯇ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯦ꯫ ꯍꯣꯔꯦꯟ ꯄꯨꯡ 4-5 ꯐꯥꯎ ꯃꯅꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ, ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯀꯔꯤ ꯂꯥꯛꯀꯗꯒꯦꯁꯦ ꯑꯩ ꯈꯪꯗ꯭ꯔꯤꯕ꯫ ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯔꯛꯑꯔꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯀꯣ, ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯔꯛꯑꯔꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ꯫ ꯑꯗꯨꯒ ꯇꯧꯕꯗꯕꯨ ꯍꯌꯦꯡꯒꯤ ꯏꯕꯣꯌꯥꯏꯃ ꯁꯪꯂꯦꯟꯗ ꯇꯧꯗꯣꯔꯤꯕ ꯃꯤꯇꯤꯡꯁꯦ ꯃꯅꯤꯄꯨꯔ ꯀꯟꯅꯤꯡꯕ, ꯀꯥꯏꯍꯟꯅꯤꯡꯗꯕ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯂꯣꯏꯅꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯣ, ꯑꯗꯨꯒꯅꯦ ꯃꯅꯤꯄꯨꯔꯁꯦ ꯑꯝꯇ ꯀꯜꯍꯧꯁꯦꯕ꯫ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫
Miyoi lising kaya galoy na nagkokomina 𝐍𝐞𝐰𝐬 barricade lawthoknaba khongjang changsinbada security force na tear gas cell mog bomb rubber bullet nongmai ron masing thingamdana kapkhrei paumi ama nupi kaya yauna miyoi 15 dagi hena asok apan nanglei Amadi kokomina security barricade lawthokpagi khongjang na maram oiraga curfew komthokkhidrei security gi jaksin tharang tampaki district marida hena kangkhatkrei ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎꯃꯠ ꯂꯣꯏꯁꯤꯟꯖꯔꯦ ꯅꯨꯡꯊꯤꯜ ꯄꯨꯡ 5ꯗ ꯑꯍꯦꯟꯕ ꯑꯅꯧꯕ ꯄꯥꯎꯒ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ